Meeting tabiriba pung na putaram okchari ngasigi video sidi hojiki matam masda yamna trending oiba technology amakak ekhoina mayamna painariba phone asida eSIM hairga khangnaba adugma makhalgi sim makhal asi Matou Karamna thabak tawi hairiba eSIM asigi kanaba amadi mangjabana karino amadi hairiba eSIM asi anoba tholokliba phone kutimakta support tawbra natragan tawdabra haibna chingbasing asigi matangda semjaba temtakpa video aduni video sibu miyeng tabiriba sinolo pautong miyeng tabiyo duga channel asida nongna changbirakpa oiragadi channel asibu subscribe tawdibasingna channel asibu subscribe tawsinbiram tungdasu asigumlaba video kya thagalakpa matamda yamna line unaba amadi subscribe tawdaga notification bell da namduna thambiba taragadi anoba technology ga mari lenaba amadi mobile phone singa mari lenaba video thagalakpa matamda notification hana fangnabagi damakta ekoina hojiki matamda yamna toina tariba eSIM hairiba sim card makhal asi physical SIM oina ekoina hojik phone sing da hapsal liba insert tawriba amad lawthok lawsin tawba yariba SIM asigi mahutta phone sing asibu sariba company sing asina phone asigi manung da ekoigi chip ama haiba tare mokoigi SIM card ta yawriba sigumliba chip ama handagi hona install tawraga laklaba amasung software gi mateng na masibu activate tawba amasung sinaba yahanabagi adu makhalgi technology makhal amakakni hairiba SIM makhal sida EUICC haina khangnaba koi chip ama install tawri hairiba chip asi yawbuna kanaba si kaino haiba matamda physical SIM hapa taragadi phone sing aduda SIM card aduna occupy tawgadaba space adudagi sangdamna aduna yeng matamda yamna anthaba mongda apikpa jaga space occupy tawgadumba SIM card makhal ama oiba amasung makhal makha kyagi carrier sing da upgrade tawba yabagi option myam am leibana ika SIM masi hojiki matamda myamna yam pamnariba option ama oinari amasung anoba hojik launch tawriba flexi phone ayambada eSIM gi support tawri eSIM asi hana 2016 da ekoigi Samsung hairiba company asina ekoigi smartwatch amakakta lon han boina puthokuna sinhanba yan ki amasung 2017 da Apple hairiba company asina su smartwatch sing da Apple Watch da amuk puthoroppadagi hojikti ayamba telephone company khudibakna eSIM support tawba amadi carrier khudimak Jio Vodafone Airtel na chingba India da leriba carrier khudimakna eSIM support ase adumak piri eSIM hairiba si ekoina Matou Karamna thabak tawi amasung kamaina akoina sinagani haiba taragadi adomna sinariba phone aduda eSIM support tawba phone ama oiba darkar tai adomgi phone aduda eSIM gi support asi yawba taragadi adomna eSIM gi plan ama adomgi subscriber adomgi network Jio Airtel natragana Vodafone hairiba company sing adudagi ekoina eSIM gi plan asi leibiraba matungda activate tawgadabani hairiba si activate tawnabagi damakta international mobile subscriber identification gi adugumba number ama unique code ama khak hairiba SIM asiga loinana lae hairiba number asi adongi carrier aduda pibiraga number asing aduda adongi profile adu activate tawgadabani masi Matou Karamna activate tawi amasung profile kamaina semgani haibasi gi details sing adudi adomna Google da natragana atopa mahom website sing da su ilai laina thiba phangani erigumba adomna ahenba khangbining leiba taraga su comment section da su soi da ibram madugi hairiba step sing adu makha mathang manau naina soidno gi comment section da ai hapsaramge hairiba sigi kanaba haiba taragadi eSIM asi ekoina pagi online platform sing da ekoina Facebook kumba YouTube kumba natragan atopa social media sing da ekoina account create tawbudu maina makhal kyage company khudimak eSIM support tawba taragadi phone ama khakta da makhal khudimak ki SIM activate tawga ekoina profile create tawga thamba ya amasung hairiba sing asi change tawga sinaningba mongda sinanba carrier da switch tawba amasung sinaba yabagi option asi eSIM da fangani loinana eSIM sinaba matamda ekoina physical SIM haiba tare ekoina lawthokpa amasung hapsinba yariba ekoina hanadagi hona sinaragi laiba SIM card sing asiga changdamnaraga yeng matamda ekoigi battery drain tawbagi saruk asi mobile phone da battery sinabagi chang asi eSIM dana hena khara watt na uba amasung hojiki matamda Jio Airtel Vodafone chingba leiba India da leiba telecom company khudimakna eSIM gi support sing piri amasung adongi phone aduna eSIM support tawba phone ama oiba taragadi soidanamaki hairiba function asisu asiguma makhalgi anoba technology asisu soidanamaki phone aduda sinaba yagani eSIM sinabagi kanaba kharadang haijaba taragadi ekoi eSIM sinariba singi damakta ekoi physical SIM store tawga thamba haibadi ekoina SIM card singse sinadaba taragasu store tawga ekoi lawthok lawsin tawga mangkiba yabagi chances sing ase dumaina leibasidi eSIM dadi leiraro eduga eSIM gi kanaba kharadangi manungda amana haijaba taragadi eSIM sinariba singna multiple mamangda su panjakiba ekoigi multiple profile create tawga makhal makha kyagi
network carrier singa link tawga thamba yaba network carrier singa du switch tawba yaba gi options se simasu leire aduga loinana eSIM sinabagi khudong saba sina ekoi gi phone si mang ki batara ga su phone si ekoi gi kana gumna huran ki ba mang ki ba matam da su ekoi eSIM se lokthok pa yada bani na phone adu da dum yaw ga leibani na find my device ki mateng da gi hide phone adu da track tawba yaba gi options su eSIM da yawi aduga puthok pusin koi gi carrier switch tawba yaba aduga puthok pusin tawba da mang bagi chances laitabana sigumba khudong saba khara di dum eSIM de lai loinana eSIM sinabagi khudong sada ba khara haijaba taraga di ekoi SIM card lauthok loksin tawraga ekoina phone amadagi phone amada hairiba adu hongdokpa yaba dumaina eSIM gi dadi yararoi loinana hairiba adomgi phone aduna kaigumba sintokpa phone adu ekoina atopa phone amada singe haiduna onthok onsin tawbagi option asi laitabana maram oira karigumba adomna adomgi sinarme phone adu eSIM support tawba adu phone adu mang yonthokkiba natragana atopada change tawgi haiba taragadi hana mangjona adomgi phone adudagi eSIM gi profile sing kudimak delete tawba darkar tai adi eSIM hairiba hojiki ongna technology asi function asi phone ayambada hojiki matamda launch toriba phone kudimakta support tawde sunatagi flagship phone sing gumbada makhal khara khakta da hairiba eSIM si support tawbana hojiki matam sida adugum makhalgi hudong saba sing asi phone kudimakta sinaba amasung ubu phangdri masini ngasigi oinadi koina hojiki matamda yana su trending oiliba eSIM hairibasi karino Matou Karamna thabak tawi amasung masigi mangjaba amasung kanaba khara khaktang matangda semjaba tentakpa video aduni video sibu mingta bili pisinga like to sin biramu channel asibu subscribe to dupsinga subscribe to sin biramu tungna su sugumnaba technology ga mari lenaba mobile phone singa mari lenaba related oba video kya yengbina magidamakta masigi oinadi video si matang asitulu sinjari tungda no video amada mu thainarasi